Rahul masakti thijaba adubu nupi di masak matau phajaba nupi pamjaba nupa amani. He Isor, akoi imana aigi nupi se masak matau phajaba nupi ama thibirakladi ai lafoi lafang amaga hiruk langluk tauna phajana khoiramgani ai. Aigi ningba sida thunganbiu he Isor. Asi natana ai malem sida kari mata pamjadi. Rahul masak matau phajaba nupi pambagi changda nong madi mamada mana ningjariba ado hairage haina chatlammi. Imana thireiba nupi singse jugat chadaba nata masak matau phajaba biju manba bala manba ka do khara thirau kaino. Ibungo nangbu ama haire pamde hai ama haire pamde karamba sak phajaba nupi no ba nangna pamlise nasak tuna yam phajagidana Kaiku hoi tauna ka maladi phaiye masak sina ambres puri hek maladana aduga masak phajaba nupi ka su pamiye kaino ima sak khara thijaba kuchu khara laisanjaba sibu aigi irala haba laina mathaktagi semlaklaba sibu aina karam haina hongdokpa ngamdoino aduga sak thire haidana athiba nupi lawasidi aigi iral oidoini aduna imada masak matau phajaba nupi do thirau hairiniye Ibungo sak phajaba lai phadabi manba nupi do lauraga dina ama mai masak to yengna leiraga nang sak chadrasu leiba ngamgadro nupi haido sak yenglaga launa de magun yenglaga launai ni ibungo masak matau phajabagi hairuragadi makha lakai gi tado kamini gi macha nupi dusu masak phajabada siri devi mali hainarimi aduga yengba chatlubadadi masak matau phajai haidana Larik siki ama pau hairamde mana masak phajarido karida kana doino hujiki matamdabu larik haitradi hingba ngamkhidro Ima asengki masak yam phajabro haise photo ka leibro leiradi amukta yengene ima Ibungo yenglaga kana roi tiklingai dagi laik laisuda mabuning amatta changlakte hai ke balangba mamit mana yek pa khotpa lakna na leire hai nang na yam yengning laga se yengu se Rahul mama na yenghalliba photo do ubada nupi adu da pungau ngau khre. Oima asidi aseng makida phajana phajai he masidi photo da phau asuk yam phajaradi aseng badadi ubada wanthabu wanthani ne. Ima ai masi nupi se lauda yade masi natana ai kanamata lauroi ima wari sanaro. Hey Buddhu Larik laisu haitaba nupi sibu lauraga kedauge haino thabak haire karinta hairoi karida kana doino Lairik haiba nupi lauraga kedaudoino ima mana akhoida laklaga karamba thabak changdorige nupi haidudi yum palaga chakingjang thongbai thongdoiba aduga lairik haibai kari darkar tarige Hey ibungo masak matauna chadoi nate Magunna chadoi ni haibase kedau nungda kaunu ko Rahul na mama da takman badagi mama upai leitaduna Rahul gi luhongba masak matau phajaba Pinky ga hongbire luhonglaba matungda Pinky mamai mamit phajana yaksallaga ayuktagi numit taba phawba TV mamangda phamduna leirammi na plan sillaga Sanathoigi manak chang na buhannaki asomdana sanathoi Ibema Pinky nangna yum asida lakpasibu ngasi hapta tarani sujallaklene nong phadoksu chakhumromda changu kaino tum hogotpaga nangna namaiduda aleiba rangai haijallaga tibi makhongda dina ama phamdana leirisibu karamba mauna taunage Ima ai cha hingjang thongba haite Chakhumda changlaga kedaurudoino aina aduga aigi imaida tairise rang nate foundation kauriye Kari chakhingjang thongba haitraga yumba lon khangdraga kedaubai nayum palaino TV yengluge haina lairo ha Mane mamau nupigi matau do ubada yam sauninglammi upai leitadana larik ama lauraga mamau nupida sinarammi Se mase larik se pau Asida chakhingjang karam haina thongge haibado loina yaurabani hujikpu mau oiraga chak thongba haite haina leiba yabro ai iche sakhi hoida chatluge aina halakpada chakhingjang loidana thamlammu haisini
Manem asi hairamlaga mayumdagi thokre. Manem na chatkraba matungda Pinky manem na piramba larik to hangdoktuna yengbada chaitek charang mayamdo ubada Pinky karimata lausanba ngamdre. Sandawairamda manembokna mayum yaurakpada Pinky chak hinjang loidana table thamlambado ubada manem ngaktuna yenglammi. Ima, aina haidra. Larik laisu haibana karisu maru nate haina. Ngasi aigi nupina thonglamliba chak hinjang se yengu hautra. Chandravati wa amata nganglamde. Maramdi mamau nupina thonglamliba chak hinjang do mana thongba chak hinjang dagi hena hauramme. Adubu Chandravati chak hinjang thongba haitaba mamau nupi asina asukyang na karam haina marai munna thonglino haibagi mathamoida chingnaba amadi leirammi. Mathang numittagi asumna nutigi manembokna laikai koiba chatlammi aduga halakpada Pinky mathel mayama semdana chak hinjang loidana thamlammi. Asumna numit kharani chatlaba matungda nongma. Ima, ai ghari do urambra. Ngasai dagi thiraini kai mangkraba khangde. Yengu phajana thiu ibungo. Leijaram jani kaino adubu kadai mangdorige. Phangde kadai changkraba khangde. To se thabak thenge ai chalage. Rahul magi ghari do phangdangai adum thabak ta kakhre. Rahul na thabak chatkraba matungda Chandravati nutigi tauna matagi mayumda koiba chatkre. Sandawairamda Chandravati na mayumda halakpada nongmata thoktriba thodok ama thoklamme. Hare kari matauno sibu loire dana aidi. Kedaurage ima, numidang sida adukkanna lauri dubu. Mi Pinky tasu yengu tuminna ingtapna lairise uraba. Hey, nupina ngamba nangbune. Haina dagi aigi upuda lairiba sanalikon se nong mata mafam asidagi lengdraga ngasina leiramdri se karam haina no. Kai wano ima, adugi amba sanalikon dubu karam haina mangdoino. Leijaram jani phajana yengu kaino. Hey, imung sida lairise akhoi ahum tani. Nang na thabak ta chatkhraga aina yum asidai thokraga yum asida lehaurise Pinky tani. Huran basu changlatraga sanasibu kanana laudorige. Kari wano imana ngangli dubu. Imana hainingli se karino. Hey, nang tumin lairu. Pinky, nahan aina larik ama pibado puthorau yenge. Ima gi sana manglaga larik to karigi thireino. Hey, nachindo yam khumganu. Nang larik to paraga chakingjang thongba hairei natro. Aduk phajana chakingjang thongba hairadabu larik to puthorau. Aigi imangda amta paraga yenghallu. Hudan ba loina thoglakro mani asida. Isagi ikhutna thonglaga pijari basibhau thajadrabo haise ima. Phare adudi takhum da changsilaw. Aduga aigi imangda amukta thonglaga yenghallu. Pinky upai leitaduna tuminna ungduna leplammi. Hey, kari ungino ne. Yenghallo law engonda nang karam haina aduk yamba matheldo thonglino haido. Manemna dhamki tawbadagi Pinky kijamanduna asengba haidorakle. Kaigi kapino ne Pinky. Nang na huranlu basu natana kapkanu. Tamo, ima, aibu amukta ngakpiu. Ai chak hingjang thongbasu haite. Ima na piba larik to ai larik su haitabanina amatasu paba thokte ye. Adudi khangene akhoisu ibema. Adugi makha tarau. Nuti gi chahingjang se kaidagi laglino. Adu akhoi manaki hotel sidai poreini. Pinky gi wado tabada mapuroi baga manemga ngaktuna yenglammi. Aduga amata oina Pinky da hanglammi. Aduga sel na kaidagi. Sel do ai yumgi pachai sing se yonthoklaga. Pinky asi hairaga tuminna laikre. Rahul makok paiduna phamlammi. Hey Isor, karamba pap chelage aibu aigi laibakta asumna thogli sibu. Ibungo, nangdi masak matau phajaba nupi yam pamlamdai. Kari thokle se ngasi. Larik laisiusu khara haibagisu mathau tai haibado khangledana ngasidi. Mahai tamba haibasina akhoida ibudi losing chakhalan batanatana achumba phirep ama lobagi pangal su hapi.